micham sing na hanjalakpada kanamtana kaim haiga do leite aduga akoina haidudi phataba drug lalolaga nomai pairaga tawba adagi langphang mi han mi pun chathaba adumba singdu khoi yade habani adu anti manipur oiba agenda propaganda du yade habani adu nataba micham sing manipuri oina leijarakpa manipur do even imphal da pokpa imphal da chawba chingai se sungang khangdaba only mai maraibak se identity da kuki oirubagi moigi clan manung da chaluba jumnak sagai oirubagi victim oiba yam yauriba Mayam Bukrumzari, Dominic Bribas Impact News, I Joyshree Usham Impact News, Manung Hutna Taram Nokcheri. Ngaranga si akogi May 3, 2023 gi violence matung ihan han boyna maite gi MLA BJP MLA Yumnam Khemchand'S na huzik Ukrul district ki Litan kuki na leiba kuki tab mafam da chatuna unabagi pau aduga Kamjong district ki chasatra su chatuna unakiba aduga Litan Sarikhong relief center da leiba IDP singa unakre habegi pau si akoi ngarang headlines ka renga si pau che dus mayam thengnare aduna mai gi visit asida kano different reactions akoi na thengnai khara mana yamna smart move ni sikumba se tawgadabani aphabani haina yam thagat pasu yawe aduga nakala morom dana yamna MLA na chatpaje mai just sikumbaje atopa jiribam da thokiba thogokti kawkhrabra atopa IDP kumbi area da leba IDP sing budi kawbi khrabra kuki gi da chali kari gino habege dugum reaction zu lak pagaloina na kuki gi CSO amasung hojki hariba Litan Sarikhong Relief Center gi mogi authorities sing azung clarification amuk thokle clarification asigi matung ina MLA Khemchand'S lakpasi magi personal gain gi damakta lakpa adugi mongda utpa aduga hariba relief center da lakpasi jo unannounced on lakpa centers raise the halaman aduga nupa sing ayamba mi leitringai da nupi angang khakta lei ngai matam da laktuna hyping haktang changlamba aduga media na falsely masi portrait awre habege adugum clarification amasu lakli aduna MLA Khemchand'S gi visit asi mioi kayana section kya dagi thagat pa phongdok pa taragazu section khara makhai dagi di criticized over mayam le dunga si khoi puzalba topic asi Khemchand'S visit controversy aduga khoi gi panel member na ahan bada haki right maktada election biriba oza Dr. Chinglen Maisnam Professor Department of Economics Manipur University oza butaram nokchari aduga khoi gi ani super guest na oza Khuraijam Athouba Convenor COCOMI oza butaram nokchari ngasigi discussion hokdokcha basi ahamada hak oza Athouba da lakchagi narangi MLA gi visit si masi yamna genuine visit to kind of hoski laiba community ani gi markta laiba deadlock masi muthana baida makta trust deficit laiba se masi confidence build tawna baida makta maina chatpa khongchat ni han logdoribra or natraga hoski clarification myam lakliba criticism myam lakliba se masi gi perception de yang pataraga di kamaina yingi be masi being a responsible leader of the state go political leader mo ina the speaker where ba minister where ba you sitting MLA mo oina lady ba misa kamana chagi magi lambi du man chatpa matam da hairi ba area du follow chatpa matam da mana kumdharaga adu da lerami ba IDP sing du unaraga pungmen pawmen bagi ngha unaram base masi tawum thokune khale madu kanthoga chalaga su amuk different narrative madum thokpa yai haidi koigi MLA Khemchand'S chalu basi koigi kuki bu mirai ba kuki awana di ubida ba IDP singbu koigi keno ino udaba mai mamit mawang da power chakraga leba ki leader ne hairaga haiba adungi criticism lagu su dum yai ado hairi basi gi initiative se thawaina maki magi koigi ke hatare hana plan toba magi program visit ama oidragasu sumba gesture ama koigi kano dagi maruina tampalung site gi ko koigi kuki community sing da extend tawgi initiative ama lobusidi masidi appreciate tawgadabni masi sigumba initiative se huji phobda manipur da leriba political koigi leader sing sina asuk sang se amta tawdana lai aduga even india gi maruina union government gi political leaders sing su sigumba situation natra sigumba moment ama koi facilitate tawna bagi attempt ama taw su ude koi na ngai ibadi koi gi sida tongan ba congress party gi then BJP gi adagi di koi gi even supreme court ki delegation me ama lakhi base human rights ki delegation lakhi base
मिते हुंदो म चखिबनि जा मिते जे हुंदो मगा चोचामपुर चंग्रिमनि अदुगुंबा कई हाय तारे कोई अनएथिकल ओइबा हाइजके अदुगुंबा अनएथिकल ओइबा और लेबा सिगी अपुनबगी कैन आइडिया दुदा कोई येंगबा ngamdaba सिचुएशन मैम दुना मरम ओइरगा अखोइना ngasi phauda chahi ani makhai hena irang si loisunna ngamdana laibasi adumba thodok macha macha singduna contribute tawshalle irang si loisundana ba honna bana mateng pangjan boin thwe aduga taishanna na bagi ngasi मैमना अखोगी पीस पुरो शांति हंजल हलु अरे अखोई मसे नुसी चाना लेमिना बा सिल्लु न लाव खोल अरान ब तौबा फतबा टेररिस्ट सिंग मिहात पतो सिंग ड्रग तौबो सिंग अदुना तोंगान बा अदुदी लेबाक सिगी लॉ एंड ऑर्डर ना लेबाक सिगी लॉ एनफोर्सिंग एजेंसी सिंग ना लेबाक सिदा चनरिबा लॉ ना डील तौजगदो पोने अदुबु कॉमन पीपल टू पीपल मिचम मैमना वारिबा नारिबा सिंगसिददी अखोई मसेन मतेंग पांगनरा कांदा नुसी चाना अमुक लेमिनब होनबदुगी अपील गातन नत्र मैम तौनरिसिबो अदा अपील दो सुम तौ लेरगा अखोइना खुत्ति तिंथोक्तना चिन्द सुम लाव लेबदुना यादबनिना मसी फजना ऑर्गेनाइज तौबा इंसिडेंट अमा नत्रगसु माना खुत् तिंथोकपगी इनिशिएटिव अमा लौरुरिसे मसिमगा दुम फबा कोई इनिशिएटिव नेबको अदा मसिदी ओइ जोइसिनबुदी हारे यानिंगदबा ओपिनियन सु मैम थोलेना अदुदी अखोइना संघाई फेस्टिवल बॉयकॉट तौबदु यानिंगदबा ओपिनियन मैम थोइना फेसबुक एनी इशू ददी मिक्स रिएक्शन अदुम कई लेगनी बट मेजॉरिटी नत्रगा अखोइगी कह हाइतारा इवन इंपैक्ट टीवी की आइडिया दा इंपैक्ट टीवी की मागी अंडरस्टैंडिंग दा इनिशिएटिव तो कई हाइ उगे हाबदो अदुदा दुम अखोइना येंबिगदमने हाइतारा मी अमगी मागी विजडम दा ओवरऑल होलिस्टिकली अखोइना येंग मतमदा तौरिबे इनिशिएटिव तो फबरा फतबरा हाइसे अखोइना दुम खंगजब पोने ngarang mana paumi singda phongdo mazu jiki irang sina maram oiraga khoi developmental da yamna kano chaiting pire aduga maru oina angang singi future je akoina khandaba yade haibasi magi bite ta zurum yauraga dum akoina thengnarabani akoina sajinda ba paunate haizari aduna aphaba wakhalon da dumaina aphaba gesture main thambirame adu nakalamoram da hojik hoi criticism reaction di mayam lakani but especially from the cookie CSO aduga mogi relief center gi authorities sing da gi smani clarification check tholokpase ngarang akoina pawdo ubudadi mogi mi singa wari sana matan harau taramna adugi maithong mami tai adu but clarification is telling something else aduna di like is there some kind of pressure moi marakta zu pressure nate akoina nangai di manipur da irang hanjalakna ba or madi peace restore torna ba tangdu leita ba halakna ba hona ba da madu pam da ba invisible hand nama yawen habado adugi invisible hand dugi kwaidagi hek uraba saktam ama hairagadi huji cookie pi si oirabani they become the first front man of the invisible hand moise adu derive torokpa aduna drive torokpa kangbu ne habi khangabane now law should take its own course huji di law na thau pairadam ne ba adu tari noina migi MLA mana laktana sidai ja awana tare myam sida awan nungai hangamba aregi makha na kai tobe agar khana na ba atemam tobuda noina mu asida onkhala ngang si noi peace ke against le sa permission lode ha kai permission moi kari authority no noida madugi noina masi peace ki anti peace oibra noi peace ki mayok leiba kangur ha si lo na moi mathakta action lord do matam ne problem ni kara ilake da india ga mena hinjabana ngang asu dum ta tohon ba lai na ngang sun tohon ba mi na ngang sun tohon ba Bangtong no tolo ko mesin jedum khabi khara sar ga lehen base masi india government gi magi jik lai diba masa mai rule of law se pura khoi side di nil chalal laga ko mesin kahata pura yam anarchic oi ba bamen ta da khunai ma dong na khoi je thamaga anga ngom setana chano anga ngom huno haibi gi type thado thamba dugi adugi potu ne jik lai se ar tasing ma ki di akoina munne yeng tar ga di ngasi phobda governor na piriba shanti phanjalana na piriba appeal prime minister laga piramiba appeal Home Minister na high riba appeal piriba statement me amduna high risi peace rom dana ngata na tro adu dar peace ki initiative lawre ba local leader man initiative lawre matam da adu challenge lawre ba group of people do adu group ti mathakta legal action lawre do manum kai leke adu lawra kan du da adu maina tholakpa anti peace elements sing si amamam tang khando ga phado kan da madu gi hik me amdu loin phado khra kan da akoi khunai si tangdu laita ba afaba achangba langphang tau do mi ngakta na khunda ba leba mo ra kan da absolute peace have do la ka do ne ana phadok ba hobu chane dege oza thoba as a CSO leader oza da hangjage masi wa hangsi karigumba cookie MLA amana smaina maite gi relief camp da laga mai gi security gi loina da lak toini maje mai lambi chat pa thokpa da security myam laga maina IDP sing unaramba maite IDP sing unaramba tar ga di maite CSO sing gi da gi di kari reaction lai most welcome ni gen akoi di manipur si
नुसी चानना लेमिनसी हाइबनी फतब मीदो खंदोखिसे हाइबनी आराम तौबदो खंदोखिसे हाइबनी मसिदैदा हुजे अखोइना खोइ खाले खा थानादना अमना अमदा सिंगनादना तौ लेरगदी अखोइना पामिबा पीसदुदी सुंगु फंगरोय अना अखोइदि हौबदगी हौना अखोइ दुम हानदि जो खोइ हाइरदना को इम्फाल से अखोइदि हांगदोबनी लांजेनखिबा सिंदो माइ माइ मयम हलकननबा इनिशिएटिव लौबि यारे अखोइगि सिंसु मोय चेलेइबा सिंसु माइ माइ मयम हंजनबा थबक तौसी हाइ रिपोर्ट से तौनम होनबदा अखोइना काय तारे मसिदा खरा इन्फ्लुएंशियल ओइबा मोइगी लीडर ने अदुने हाइबा सिंसि अखोइ मयाम उनरी अखोइ पाइटे कांगु उनरी अदगिदि जोमीगी उनरी को इवन अखोइ कुकी गिसु अखोइ मी मथंग मथंग कांटेक्ट तौनदना पाउ फाउनरी मारगी उनरी हुजि अखोइ मफम खरा खंदोगा मोइगिसु हंजनबे यागना मफम सिंग थिदोमिनरी इनिशिएटिव लौरी अदु मसी वावा लाउन तौबे यादे कैनोदा सिगुंबा इनिशिएटिव पीस पुरंगनब इनिशिएटिव पामदबा एलिमेंट खरसु लेइ अदु इंडिया गवर्नमेंटना और अखोइगी लेरिबा लॉ एनफोर्सिंग एजेंसी सिंगसिना अदुंबदु सेनबय महुता मोइदो ओइना पुनिंग थौजलगा अखोइदा कहता इरांग जे ओइना थोलगा खबै खरा सारगा थंबसे पामबा अदुंबा इंडिया की पॉलिसी मसु यावब्राना अखोइदे चिंगनबम लेबनिना अदुगी चिंगनबदुना अखोइसु अखोइ कहता मनुंगददि अखोइ थबक मयाम तौरी अदु मसी पुनमक्से थुना तंगदु लेताबा हंजलागा लांजेनरगा लेबिसिंगसि माइ माइ मयुमदा थुना हंजखिबा यानब इनिशिएटिव गाक्तनी मसी अखोइ खुदिमना कंट्रीब्यूट तौगदौने अदु नतबा अतोप वारीदा सुम हानगी खोइ खा लेखा थानादना सुम पुथोंना लेरगदी अखोइना पाबिबा मणिपुर काय तारे अखोइगी अपुनबा मणिपुर यूनाइटेड मणिपुर की अखोइगी मणिपुर काहेंदबगी आइडिया दो अदुदे अखोइ सानोइना सिंगजंग यानजनजबगी और थुगाइना नो होना बोइना थोकने अदुगी अप्रोच द दुम चटप चुमेना इदिन माइ खले थैंक यू ओजा मथंग वांग से ओजा चिंगलेन मैसनाम ब्लॉक चगे ओजा ओजे इलेक्शन जी याम नए अदुगा पार्टी में जी मोगी मी मैम तिनाबा मीटिंग तौबा हादि कैंपेनिंग जे एकदम हुजिते एकदम हौबगी ममी जे ताई एनपीएफ की जू अदुगा ऑल अदर पॉलिटिकल पार्टी एनपीपी के और जू कांग्रेस इवन बीजेपी की एमएलए सिंगरंग अखोगी बीजेपी एमएलए युमनाम खेमचंद चपदजो अतोपा खुरुल साइड की बीजेपी एमएलए सिंगजु उनै अदुना मसी हसिकी विजिट्स रेइजा होजि पॉलिटिकली अखोई 2.5 years होय यामना समाइना फोंग चप उद्रगा हंदक त समाइन चलपजे मसी वोट मया नक्सलपगी मियेंग जु यंगप याब्रा होजा होय अखोगी पावर पाइन बिदमत पॉलिटिक्स चंगदना राजनीति वाला हारिसि मसीगा अखोगी इलेक्शन का डाइवोर्स तौनरगदी अदु अरगदी मासे पॉलिटिशियन ओइना उररोइबको असेंबा रियल पॉलिटिक्स तौबा हारगदी अथो होइना तौरिबा सिदि असेंबा मियामि पॉलिटिक्स दुदि सिनिको अदुगा इलेक्टोरल पॉलिटिक्स दा चंगना पार्टी की पॉलिटिक्स तौना चंगिबा कांगबु दुददी मदुदि इलेक्शन सिदि मोय फाइ मरुबसे इलेक्शन ने नत्रा अदा दुबदि येनानिङाइ ओइद्रेको अदुगा भोट की मतम योरपदा कोई लमी द मरुप साररे नंगी मी कनानो मुन्न बिचार तौरोइसी गलिङैदा लेट 40s द गी दुम हौग्रबने नत्र हदि मसिदि दुम कोई इलेक्शन नक्सलपदा हाना तुमि लेरबसु कोई मरोन थोरकनी नत्र कोई याददरे लेरब यादरे लेरब कोई गाड़ी बोक्ता कोई कनो नुमिता कोई इंथोंग रपतो अदुगो मने बताउरिसे हदि मागी कनो कांग बोक्ता कोई सुनै लेतबा जगह दा ai zum ubudको सुया यादरबा गाड़ी अखोगी मखोंग पांजला इंथोरपो यावैबको हदि अदुदा मयामजी अखोई पामे दुमको अदुगा अखोगी नुंगाइ भाइ तारे मतासिदा दुम ले एनीवे अदुना अदु ओइजगसु अखोगी अफबा पॉलिटिक्स ओबा हाइसिमदि समनाइदा मागी तौरिबा पॉलिटिक्स नु मियामगी ओरगदी मदु ओरगदी अखोना मदु अखोई एप्रिशिएट तौताइ नत्रा अदुगा मियामगी माक्का लेरगदी मदु अखोना ngang बताइ अदुना अखोना मदाइदा हारिसे अखोगी प्रणब मुखर्जीना मागी एमएलए म्याम अमा उनबा मतम करम एमएलए नॉर्थ ईस्ट की एमएलए खर उनबा मतम दा मान हागी बजा इंगसी बौ काउदी करी हागी बु अखोगी पार्टिसिपेट इन द डिबेट त नंग सौ याव तुमि ले थोकनो फमगा उइरगा ले थोकनो बा अदुन मसिंग मणिपुर एमएलए हुम फुलै एमएलए हुम फुसिगी मनु एमएलए तरा खतंग हायो ए नंग जी अखोगी नंग एमसीएस की कनो से पिरनी हाइ मतम दा एमएलए हुम मरिगा सुरा का दम लेप खेम फेम नै हादि मिंग बौ खंजलक्त्रमने ai nan yam maroiba mifom da manipur akogi mla akogi nupi kya kage nang matam da karamta sumna harakti ba adi maming singdong tang hayo hay matam da maming do amaga haram badum tokre hadi ming gangjal laktre aduna ngasagi thabak se toroktra di miyam amang da toroktra ga di miyam ga loina draga di akogi ngasagi maming bo khangbu jana te ba ko
aduna aina thamjaningi koi gi politics ta changragadi madu koi mai ni politics sidi aduna madu koi gi mai ni na koi gi madu koi sai mai ji sai khangi adu madu sai sargadi koi gi paiba ngamoidu oiragadi madu koi gi madu da changbi da natra ko ado sigi hoi koi gi sigi Khemchand'S gi matang hana suma speaker orame adu mathak tu da koi ni ugadabdi meti MLA makaki wanate ma se koi gi BJP gi lusing mamane jo haidori ni adagi BJP gi MLA no ji ko inate natra hana sumanti oramine aduna BJP haiba post su minus towning de ben hadi madu koi party na ayaba pidaba natragna party na akoi objection to wargadi statement hana thora mani natra adudi at least manung gi understanding ma leram ba su yai aduga loina nga sai palliba mayam sigi mari da BJP gi lusing ma mayam su yauri aduna aina mamang da su adum thamjabado mase koi gi BJP natraga Congress natraga National Party sing do Manipur da ledi sing ji moi firal du mafam kudum tu yauri de na ko ado firal mafam kudum tu yauri ba moina sigi magi sigi political gi dialogue tongna ba political solution ma tongna ba moina hana magin thana thorka da bodo madu thok da bodo su achong ba sigi problem ji makha tarki bane ne de dum hajari du ne natra sigi intervention di tawgi da base aduna madai gi ahobadu madu koi lebedi adamna civil society organization jingina magi hingdin tum nage moina un chong thok tawra ine ada du den ene he gajabado na sis pyar matam da yamu sai ninge ba anoi CSO on koi gi Manipur si pain bo no natra ga di koi gi political party sing seniority Manipur si tum mani na even koi samara chatterjee mu mai party adu gi tim nu lakku haira bi ne ba hadi thamyam na thajab de noi de lai phanya mara su noi na koi gi kangsi ma kol ma khing mo tam de myam si chen thore ba aduga political party sing de paisa pi ringe myam thokte ba adu gi thajab si noi de sule leitre ba adu sule leite ba noi de lai do so pudi haidina matam da koi civil society organization gi lichungba anihum yamaroi ba ori kaudana unadana adu haeba tawudabu na koi gi policy gi mayokta hadi India lengan koi lorpa policy gi ma koi gi amduda koi state gi mayokta lorpa policy kudi mutadi no chap chana koi gi kutum singa lepa ngamgadabni hajanon jabai thabsi tawri damni kaji harami ne ko aduna aina thamjani gi sidai da koi gi political initiative logum thopa kharse koi lobugi mamisi amata ta de hadi hujuji leiba national party adi mo national party yarakte na regional party local party mo moini yarakte khona torni no hai adama koi ju policy udi hadi maming du khaktana di yade dana natra hadi ming du ana James Bond ko raga su agi film du na sangam bon gi film de di yaroi ba policy magi chap chana koi gi thamdana miyeng du patana thamdana ko sagi miyam sidi da koi gi madu tanja du pigi damne aduna ina first round sigi ai aroi bo ina thamjani se koi gi ani afaba thabak torok podi de ko appreciate to bata bani aduga madugi mayakta ko gi phata phata budi de ko phate hai bata bani aduga sigi matang si lakpa matam si da aino ampanjani bese internally displaced people hai bese ko yam nei na grek ko si da lair basing gi man da kwai gi hen lair ba pat tat pa ai poorest of the poor si moina ori ne bo yes poorest of the poor hai di mo gi ta lantum ese te yengo ba ko poorest of the poor si moina ori aduga citizen gi chap chap right ti su phangdraba adungba su oiraba ada masagi ikai khumna basu madu su ngakpa ngamakdraba leidiba femsina maram oidra aduga moise khwai ge na koi grossly koi neglect torba adugumba kambu people adu su oira ineba ko aduna asingba Manipur da koina miyam en hak targadi yanan ba miyam do madu IDP oeba natra anandik sangai festival khangde jo koi COCOMI na toba thobona si tong matam so IDP hanaga local isi ai di sai dai da ai kan du ningsang eba irabon ama haibedo nangna kogi babok ta paisa lising tharasu hanjan nangna khoram dana tharasu adagi nangna kogi kan da sai ba mayam da kogi nangna ishor gi maming da paisa phanayam na kalasu adagi nangna mandir da masjid ta nangna church ta chatana mayam ama kogi paisa mayam na haidarasu aseng ba ishor gi magi chap chaba leibam dudi adu khakta nate chap chana kogi nangna ishor gi manak yogi haragadi khwai dagi na patana laraba koi fije figai setpa makogi tungda kana leitraba masagi mami dige na leitraba aduga mami dusu amam da changagadi mangba adugi manaktu da changa makoi awaba kokno honabado madai di ishor leibni na harami ne bako aduna khwaidigi hena patana kogi larba adungba IDP sing aduga makoi je victim of this circumstance were makoi je victim of the fact na teba victim of this circumstance neba victim of this gi nangi divisive politics to the thuri neba manung mapan gi adugi forces mayam gi adugi reactionary wa tare ko adugi forces wi kuta mo je victim orini aduna makoi da di koi gi Manipur gi nuksiba gi adugi makoi gi man su ayam bade koi gi lamdam sida chau gi lamdam sida pok ba Manipur nuksiba mayam yori ne natra adu makoi wa ngam ngam de maram di makoi gi wa mangang pa matam da
magi mamang da lerisi akogi gan tantra dune GUN gan tantra democracy du nate gan tantra even akogi MLA sing hanayam harami adozik tu lekre natra ado hari dusu matam da haigi RK Ranjan hanigi external akogi minister oramba MS minister oramba mama sama suma matam da yamung jina haigi madudi akoi man minister origi matam da makoi su pressure lay tawbuni hai matam da kram sing dukide MLA da sing dukide aduna sigi adugi mang tung thatra leiraba aduga huji huji ngasi ngasi make akogi ngasagi hayengbo hingidra haiba ngamdraba adugi khwaidigi na laibak thiba singi mangdo khwaidigi na thiraba adugumba suffering people hai tare ko adugumba suffering citizen sing do madu tampak tu bogira sing do bogira adugumba IDP sing do ori neba aduna ngasi makoina ngasagi ayukta ngangamba maithong du leramba maithong du numida waram akoi olaiba nungdin olaiba do adu pressure mayam sidagi akoi moigi ningtamna wangam ngam gi sakti do leite aduna aina hanbai first round sida aina thamjaning basa mase akoi gi masses dagi su miyam dagi su akoi gi manipur thugaiba pamba manipur mang tahanba pamba aduga reactionary oiba natragana divisive oiba element kudimak tudi mapan gi forces na bateng pangbo ergasu natragana proxy gi mongda changgela por ergasu amabo ergasu masibo akoi gi maithiba pine nabagi akoi gi ideological gi oiba wakalon gi oiba potumadi akoi se adum masimadi puning thamaga madu changhenba chummen ai ahan rounds oza ahan rounds loideng ai oza da wahang ka hangja hoge hari ba hoji MLA Khemchand'S gi visit se magi si there is a backlash lak was do yam lai aduna thengna basu thengna MLA na maina community atopagi da maina yeng biba khotpa sim yam positive side oina low si na hena chawgder ba backlash na kano overcome tawraga hena backlash na hena kano namkhai ga doribra swais da ozai adi ngasai khoi to uru su pikre sangai gi matang da pikre masi yaning basu laini yaning da basu laini adubu aigi yaning ba potuga yaning di ba potuga ani du arum ayang du kanani henge haju da maru oire eba ko pau sembai sti iya ya eba ko adu mai su pau sembagi suro ma oram basu ai akoi habdi ngamde adubu akoi na yengmu matam da di after ma party akoi ruling party da akoi gi yauri amane adu ruling party du gi maru oiba masu oidana ko aduna aina thamjaning gi di khara basi hauраबनिना adu orgadi hadi shanti manipur shanti pur basi karam kambuna hana pami natra manipur kanba pambasi kanano mista magin thana akoi aki beleitana songtu ise ngasi akoina village volunteer force haidubu magi laikai du khongdu kanba ka kinena madu khalga chongto moi thawai mangira makoina kalli du di village volunteer nate makoina odi du di manipur gi volunteer neba manipur si ngasagi masi kanbai da mutam madu da kogi tabakna kano tawrga sar kanda du khut thangkala kanda haidi madu da kogi ima lebak kan mana kogi sa kathokpudagi hena maru oina du tong tuna thawai thaba matamda magi hek akoi apokpi mamana bokdo mitagi pi ta ki deba nang deba ki damda sat ki bani ko haidna ko aduna aina thamjaningi di sigi akoi leiriba kogi maru na koi miyam masengi martadi madugi akoi manipur kan bapamba nghaktani adu manipur nuksiba mariba ki damda kathokpa pamba adubu hairiba kogi magi circumstance ro maru moiduna madugi victim orubuduna makoi ningtamna wangam ngamdaba sa masi kogi madai du dani kogi india gi ain haibidu kadai de lei constitution kadai de lei democracy du kadai de lei madu halalakpam change manipur re madu yoroktraba male ka hari se adai du dane aduna amanu oro any kogi magi positive oina changalakpa adu makhal gi kogi thabak khudi muktudi koi appreciate to bata bane ko ai adwan mind thamjai thank you oza athobu da mulak che oza oza IDP singi matang da kanu khanar ko matam da oza ngarang makta da hojik lemra moral ching da resettle to khaba IDP sing unaki du moigi resettle to bire but moina leirami ba phibam du di am thina matik cha de na maina COCOMI site gi su kharapan gi swai ja khatam bi oza ngarang se koi chatna yeng jaru re ko duga resettlement ki initiative di lawraga sai rehabilitate to du gi process to di yam wali ba haitare samna habda yum singdo ayamba yumna kumfuga mari mung lei bisida yum tare kumbam di completely issue security na chanande amandi ke magi ek yum si lona ba kun amaga yam nan le ngabgi tan security da issue tan lei we tan yeng se duga atopa yum singdu di ayamba koi loi chatna round visit to ka da yam leitaba aduna yamba semi paka gumba dagidi kachaw yunguma hana loi oibanina chahi ani makhai hena nongang charaga nonglen nusit khanggibanina pura tugiba pura manggiba adudai khomjallaga jingana ta khoigi wa chapsallaga ita khajallaga changjalle habdu yumpham dudugi khallaga changaga leisanba adum yum tare nipan amsu yahawe
aduga hanagi yumgi phibam yam soaba nongang chairaga pura renovation fajana tawde yadaba yum yam su yawi adu khwaidai luribadi makhoi gi khongham tawnanaba khoi gi maruena toilet ki kari gi se simadi completely ambu yadre everest yum khara amani natana ambu yadre marandi moi gi se hana khoi government gi scheme ama toilet sabagi swachh bharat ki kai yam scheme am leibani khoi gi defecation free tawban ama leidana adu gi scheme du da khoi moi gi ama ready made ama sabane adu do completely loi sina yada dana leiba aduna madui por mayam do khoi assessment tawra kan da ngasi se khoi pausu thaduk chakhibani Bishnupur gi DC da moi gi Rehabilitation and Resettlement Committee nama sembadu DC na chairman oi moi SDO na convenor oi haiba DC du da khoi chairman da address tawraga ngarang gi situation du da moina resettlement gi package ne na moina piba amount tu aduna yum pura leitraba yum du da di kaim yar roi aduna adu myam do makoi gi nodal officer ma tharaga assessment am tawdi yar roi every household gi rehabilitate tawna ba assessment am tawdi yar roi adu assessment tawbiu haba proposal am khoi thame aduga huji leiba market ki price da samna yum do mi ani leiba ka hung yum sani haraga di jinga kya piri kya dana tawgani haibun leidana kya piri degi phalang kya piri adu assessment am tawraga value do hotraga di yum do kashu oiroi moina piri bal parising phum dra duna di yar roidaba the security arrangement di kamai security gi sina na mathaklom da tainaba khun gi marakta khoi gi security line ama seme aduma yam phare aduga makha tarpada hoji nuai tisina changalaba khunse waroi chingi lekai se sigi waroi chingsigi entry gate sida Assam Rifles na tawraga akogi moigi strict akogi check gate ama hangjalleba sidais da mi gudi ba entry tohonba photo kapa group photo kapa gari su kapa gari registration tawba hanganan da thoiba angang school chapusu khama check tawba school halakpusu check tawba adugi yamna unnecessary security ne na khale duma maram de keno da khun changboda security pi dawate khun du changhalaga easy access tawraga satu chajin tawlaga magi thawai ngang suba yahanba aduga mathak thangbada akoina vulnerable oini na pariba jaga hostile element lakpa yai na pariba jaga du da security gi magi wall do dai do fencing do tobiraga thamaga di akoi sumna kanda free access to honba adu gi security post ma thau ta de madu hongdongna na review tobiu haiba proposal so koi hape adu apun ba yum sing do khwai luri ji chahi ani ga tha taret hena koi kano relief camp ta leirure ngarang koi nahan hanjelle but kari suraga karai da soji yum ka sengdo ka do tawdo myam do matam changani ana mokhoi every household sing sida rehabilitate tawna bagi tongan ba scheme ma yauraga mokhoi imung sing dugi mi sing du kaino thaba ma kai ma suba yana na ba kaino tawdra admaina security khaja laga isolate tawraga maming tagi oina resettlement tawre hairagadi mokhoi do aduna hena phibam sokadore kem ta lejam phare no kulai chen thorok phim leini uja aduna adui poto tawdana ba khoi ngasi su koi ka Bishnupur DC da koi appraisal detail oina koi hapaga thajare aduga yam nungai bamna koi voluntary koi organization singna koi da communicate tawira kan hujiki yum pura yum pham leitraba yum gi khongun mangraba ingkon singdo madu yum taret kumba identify torokpane koina makoi singdo je koi moi torokanda koi at least ising syntax tank macha mamamga koi gi blanket aing bagi ko adum tang moi mateng pangjage ha ngasi di pangbiyo na koi timam thara pangale adu lemori yum sing du su loina ma khra mateng pangdabi aroi adu miyam nam voluntary pangbuduna pangmani but government gi responsibility mlei mam di thokri ba irang si government gi magi security lapses leiba or moigi obligation feloi bani because the fundamental duties of the state is to protect the life and property of its citizen adu ngamki dabaduna maram oira kana moi compensate tawgadabani adu compensate tawma tamda rehabilitate tawna bhona ko da changadori ba madui potu concern koigi committee gi district ki committee gi government gi committee gi chairman convenor singna IDP sing representative yaura kanda minimum da kari bodi tawda yaroi habado madu yengaga tawna ba initiative lawdaga di moi hingbada wagani mamdi hoji adai da matamam di yamna power popular tourist destination mo ijabani sadu chiru gi waterfall leiba khotpa ano waro chingi miyam se dukan nung phamna senthok leijaram baneba hoiti adu security ngaksala mi movement ju to hondamni na ari moi lowsing yam leiba in konjum do oide ching kano do oibana aduna madu gi photo yam wadu ni aduna adu gi do rehabilitate torok matam sida package am yaudi yaroi adu package do
thuna amtang madu arrange tongna ma sinbi uno khoi ngasi proposal thai oza COCOMI na like and other CSO also a big initiative lor IDP singi resettlement rehabilitation gi damak kan hona biri hotmaina resettle to khorba mani yeng oza da lak chaning ba question na ngarang gi MLA Khemchand'S gi visit siga mari leina na hojik litan sare khongda ju IDP sing leiri litan sare khongda leiri ba IDP sing je moizu mayum da hanjaning ba gi maina phongdok pa ju lei aduna moi da maktadi kanana yengshin biri bige like cookie CSO sing na high ribra natraga haidi akhoi manipur je punna lai mina je ing chingna normal sin hanjan je haba tar gadi moi gi IDP singi rehabilitation resettlement gi da maktazu maite or valley CSO singi site gi initiative loba yagadori bra swaizu khathambi lori ne akhoi na hojik lori aduni sai na different kano da akhoi unari haise akhoi na madu hojiki oina di akhoi na kitang kano oina unabai wani adubo akhoi thado kangudi phal purak na akhoi fajana officially formally unakhre makhata bu akhoi unana ba initiative lori maruena akhoi maruena kuki rongi site ki si makhoi gi CSO na di moi gi IDP singi mafam chana moi gi original place ta resettle tongna na ba initiative moi lode marni moi di moi si akhoi gi kai ha tare anti manipur gi campaign du de da separatist agenda du da oina drive to moi si adu gi front organization oina work to budong tore common people singi da work to budong na tore aduna makhoi gi rehabilitate tongna na ba akhoi adu gi avenue me ama akhoi create togani adu moina hanjan lagna bi initiative ta akhoi gi oina di akhoi cooperation pin na ba gi dum ready ni micham sing na hanjan lakpada kanamta na kaim haiga do leite aduga akhoi na hairi du di phataba drug lalo laga nomai pairaga toba adagi langphang mi han mi pun chathaba adum ba singdu akhoi yade habani adu anti manipur oiba agenda propaganda du yade habani aduna taba micham sing manipuri oina lejarakpa manipur do even imphal da pokoi imphal da chawba chingai se chungang khangdaba only mai marai bak se identity da kuki oirubagi moigi clan manung da chaluba jumnak sagai oirubagi victim oiba myam yauri ba moi myam do akhoi personally communicate myam tawri aina ndak ama panda Europe chalukan da su adami myam unare moi sing du su hoi chingai se kaidong da akhoi experience to roktrabani aduba akhoi sing asi cookie gi taxi yawbuduna akhoi se poppy planter oina dum uduna akhoi yam nuai te aduna sigi against akhoi su work torga me sigi poppy gi thabak se akhoi losan no hona gani hai se akhoi da phongdo rei ne ana adu myam leiri ba hai ba mayam si akhoi phajana akhoi consolidate to minara kanda makhoi su resettle to hon gadabani hanai mafam da hanjalan gadon ngana litan gi se ayam bana akhoi yang poppy somna kandagi chen ki ba kangbu na ayam bo oidoni gwaltabi kari gi somdagi ana hai ba dui kangbu sing do adu da hanjal matamsida akhoi gi oni ready ni moina hanjal matamse moi civilian hanjan bada akhoi gi su gwaltabi gi leiriba sing do punna hanjalaga moi nusi chanana lemino haibani sidai sida India government gi security na Indian security forces na Manipur state ki security forces na president rule gi administration sina micham sing na mai mafam da hanjal hange haibada moina thinga thambi sigi logic che akhoi bhap su ta ta te madu tawdong nate madu thingo haibana te madu hanjal halaga adu gi against the lakpa force to those are the forces that has to be dealt with the stringent akhoi araiba akhoi state ki forces na ga thengna gadab di adu ne ba madugi poche tawdana moina micham sing hanjan jage haibadu ne thing lai se moina oina ngak piraga khanaba yaroi phazan legedabni haibagi haibe mo moina oina khaido thambadawna noi punjana yaroi haibi type ta torok podam yawusina ni akoina India government gi magi intention si yam clear oide mamusin sengdam yawri hadan akoina phongna mi paw phongna dawsi phongna phongna ba yade mani moina khoin ki atopna te moina disrupt tawge din tawe moina du moi agency to ga kanum ni ga irang de tholok bi yae ana adu ki bede khoi su khoi gi on capacity da communication me am tawri Mizoram gi prominent khoi leaders sing CSO sing khoi communicate tawri more gi tawri khoi gi loin tawri Chanpur gi tawri ko sigi initiative sin tam tam na shoidana khoi dum hanjal na initiative la kani ana khoi gi chinaw sing na hojik more da changa dori ba Chanpur changa dori su makhoi gi su imphal da lak gi initiative se lak ta bani ana sigi port me am se khoi na majority maruin Manipur kairo kaibia de Manipur da khunda minari ba khoi kanglupur khudima nusi chanana lemina ga damli haidana project torga defend tori ba khoina si initiative se lok ta bani to khaina taningba to khaina tage haidana aran ba propaganda torga irang sagat pa kangbu na de kai dong tora roi ar mogi wangang ba khoi ngai bia roi mogi wa ta busu ya de moi di anti peace oina element oina leigra bani ar moi di mogi micham miyam sing sida by force namfuda mina chat ke haju thingba fuba chaiba migi airport access tawdana mayama chachabdo che tholai ni phongna adudi phongna admaina che tholai ba group tu India government na kari thabo pai khatke Manipur gi governor na kai thabo pai khatke that means they are encouraging that kind of
you know identify ตรงกับเดบซัลละมุ้ยสิ เจี๊ยทอดีกันตัว identify ตรงกันไม่ได้เนาะ เจี๊ยทอจูทอยแบบมีดูดีจับมันนะ ก็ฉันตัว Facebook แต่ fake account เชื่อมันก็ตัวผมพามึงกับมันก็อะดูกันตัวกันไม่ได้ identify ตรงกันตัวมันเตะ they have deliberately you know given a free hand มันสิกายเดี๋ยวเอร์เกี่ยวกันนะมวยนะ suspension operation กี่ group เนี่ยมาคุไลไปเพราะแกมวยนะ mobilize ตัวก็มวยนะตัวลบปีแล้วก็เกมสาระมวยนะมาฟังสิดา operator ทำกี่เปอร์เซ็นต์อะดูกี่ by product อักตันเนี่ยบ่อันนั้นมวยกี่ larger policy อินเดียก็มี larger policy ด้วยมันนุ่งจันนะทลกว่า by product นี่นะมวยนะ immediately แต่มวยนะ control ตรงนี้เดียวต้องท้าด้วยทำแบบอันนั้นสิ่งที่พอจะคนนั้นถึงนั้นด้วยใช่คุกกี้ narco terrorist and cookie separatist group ขับตันนั่นนะอินเดีย government จะคุยถึงนั้นบ่ได้ยาวด้วยเนี่ยอันนั้นไอ้คุยดียามเห็น section บัจจังงี้อันนั้นยามเห็นให้สิ่งบัจจังงี้ยามข้างบักันบัจจังงี้จุดนั้นกี่คุย instinct ตาเฮกตาคุยชาวคนนี้เปลี่ยนกันตรงนี้นะเฮกตาองค์ขลังก็แค่นู้นไม่ได้ตกเช่นเบียร์ไว้ไอ้คุยนะแค่ต้องให้ได้ peace กี่ไม่ก็คุยเลยด้วยตรงนี้มาชินำตุงคุยนะเลบากันบ้าเลบากี่พุ่นไปสักตั้มสักกันป้าอันมันเดียคุยกี่เลบาสิตั้งดูเลยตาบุษลักปะตาsigi method sigi khatan ne koi na mai ti pi do che atopa method na koi mai ti pi bang moi ana sigi sida koi chino me puna mak so koi maru na manipur ya pun bagi idea da le jaba kuni mak ti sidai da koi pun le min na gadam ni haidana ya pilum so tong ni